Leibak asigi oina pangthokkadaba ultimate sports quiz da sharuk yanabagi damak ngasi Canchipur da leiba Premier English Academy da qualifying test pangthokkhre. Tongan ba school gi mahairoi chama marifur romna sharuk yaduna pangthokkiba qualifying test aduga mari lerena Premier English Academy gi headmaster Namairapam Sivakumar na hai. Ultimate Sports Quiz asi North East da leriba state singi oina national level da pangthokpa sports ki program makhal amani. Sports Quiz asi class 6 dagi na 10 fawagi mahairoi singda sports ki oirakliba ahongba sing khanghanduna grassroots level dagi sangatnabagi wakhalonda pangthokpani. Amaronda quiz asi haugalakliba naha singda sports ki ahenba wakhal losing leihanabani. Asugumba mahairoi singda kanaba pigadaba quiz ki tharam asi pangthoknaba academy asida center pipibagi damak ultimate sports quiz ki team busu thagapa phongthokli hana sumhakna makataki. North East Leiba school sing punna India gi level da pangthokpa dugumba sports ki quiz program ni masi maroina class 6 dagi na 10 phawda leiba student singda sports ki maramda India da sports ki chawkhlaiba toraiba hongaiba hongba kaya sibu grassroots level dagi sengkhat payana bagi dama koi ultimate sports meet haidana sinba dungba program ni maroina haiba sports ki quiz asida koi school bo center oina Premier English Academy kyang koi Canchipur da leiba school la sibu koi khanbirak center oina choice to birak pasisu koi organizer oriba ultimate sports quiz ki team busu koi school ki market ki thara chari maroina India da leriba sports ki arena sida India da koi Manipur na loriba thodang sibu sakhang bi oina koi India government na Ministry of Sports na singbana choba thodang laudana koi sports si Manipur si sports ki powerhouse ni gaina haibidana aduga maroina koina hena khangaba mayamna well known oiraba dum bang toy Manipur da sports hena sokhatpa hena phaba thodang amo oina ba honabada class 6 tagina 10 bukta leiriba students sing sida piriba idea aduga maroi motive ti masi khoigi sports si hena phajaba leiriba thaksida hena phagat pa haibadu oina bagi adum bathodang doni Thoram aduga mari lerena ultimate state chief organizer Sundar Chan hai ultimate sports quiz asi India ki ani suba oina ngasi Premier English Academy da sinbani Leibak asigi oina lamdam asina sana khonnabagi lamda kalliba fida adu horakliba naha singda khangannabagi wakhalonda quiz asi pangthokpani makha tarakpada su tongan mafam singda pangthoknaba honagani haina mahakna phungdoki koina si school je koina sigi satra sing sports la thoi yaw ba jing madumina koina sina khanbani ba toba mathang ju koina toba district ki wara toba school sing khalakhin rame na ko Manipur je wala sports to ni moi adagi koina hoji 14 koi gi state khanbada koi Manipur yaw mane ba aduga mathangdadi akhoi siren chauna akoina pangthok bai asa lei atopada Mumbai gumba adigi atopa Delhi gumba to pangthok kre ba to city singda aduga hojing sumjung chawthung no hona kane pasi ada akoina second time na Manipur da hab kone mathang jo khoi siren chaw ba atopa yam akoida chatra yam yamagadi not only this school atopa school jo khoi sem kane ba center singje ado akhoi ha ma registration tawda handak to se nearly 89 team participate to ne khoi